Wangoi AC ki manung chanba mafam singda chawkhat thoranga mari leinana saba infrastructure sing quality maintain tawbra haina AC ki MLA Khuraizam Loken masayawna chatuna yengsinkrai Department ki guideline indaba niyom chumdana thabak tawba contractor sing political party natraga ex MLA gi oigera fund thadokpa amadi work completion certificate piba yaroi Constitution asi yengsinnaba MLA ama chawna leiri authority natana authority saba yaroi haina MLA Loken na thamlakli ngarang MLA asi ki yengsin khongchet aduda wangoi da leiba community health center da nauna sariba blood bank amadi liver room gi fibam yengsin ki loina na sagaliba structure adu ki quality ngak na thabak sukhibra haiba khangdoknaba multifunction rubber detector season aduna test sauki amaromda MLA sana semga sagaliba adugi matangda implementing agency amadi CHC authority da hangbada thaba adugi subcontractor pariba thikadarna hospital adugi blueprint ki matung inna amadi quality ngak na thabak tauna ba hairagasu tade thikadarna semningba amadi suningba mongda thabak sui haina paudam ki Suramliba thabak sing adudasu laifam thopa structure ki wangmada thabak suzilam khibasu thengnakhi MLA Loken na sariba building asigi contractor T Panmai dagi Wangoi Acida MLA oiramba amagi mayamba Zadu Gauba amana subcontractor lauraga thabak shubani haiba khangmangam lei Masigi mathakta quality compromise tawre haibasu khangmangam lei maramaduna quality ngak triba structure sing asi authority na hairaga sendok hangadabani Yadrabadi final bill piba yaroi harakli agency na jipamai adai subcontractor na XMLA gi mayamba jadum ama oiro XMLA oigera ama oigera aina thamjaning badi koi wangoi sis de MLA em lerimna thabak suriba department na haibabu ilaktaba contractor dudi department na aina haijagadabdi niyom chumna thabak subiyo XMLA oigera ama oigera sida MLA em leiri MLA sabju yaroi kendra gi development taw matamda authority natana authority saraga thabak tawji niyom natabani madu ai isa saraju khangmana phai quality leitana thabak tawba makhoida sigi final bill fee bizaro hostal jigi in charge oina pubiro mangonda khoi kani contractor oigera ama oira pressure toroksuno aigonda dum haibiyo niyom chumna thabak sudabna madagi completion report pibuju yaroi 70% sui adu suiera Facebook ta gana pa haijam madu tawdu auto to bigano laibuk thibne